ngasi numita Chief Minister unajaraga akhoi gi memorandum khara puri hai baja akhoi masiki chap chaba paukhum mamtang lojja ge habane ado akhoi thabak je tawda yaroi habagi order na taba maximum gi Maikei dagi thamai ba point sing du so hai ba moina thami ba point ja Maikei adom da lai ba maya private club naron yauri ba puna maching so miam gi apam ba point noi be gi adom da koi sangjan si ji Mina manipur pumba gi oina lairiba maya paibi sing amadi tongan tongan ba iramdam jibu nungsi jaba maya mama haitare madu organize toba aduga lamlai khurai kunrakpam som saisina maximum na tai mukadana choba daita malodana ahing kya tum dagai chian jongdan hona jabada koi ngaji milising tarang ki me ade hen tholai tholak poda aikoina somda Chief Minister unajage habasidaida unage habaju unaba yaroi reception pyaro da thajalu hairakpaneba aduna maram wakanda aikoi myamjeng ha inna dana ngangna dana leiringa gi marak chaida na jing usaung naraba emotion amadi yamna anxiety oiraba mayam jina koi kaino manipur gi leiriba situation jida akoi achumba seng amdi khangningi cm gi side gi ga haibigi jingba mayam jina yawama tawchalaktana mado injan narakpa kona ba tobdagi mado central forcing gi side gi kai dige madu gi akoi leiriba security jingda dagi ahenba karigumba kha tholaktana mo tholaktana mado akoi asopan yam yaure aduba koina jo jaga adu daita chap chana missing kya soige haibaji mati khangdrabanina mado akoi adum hospital da janim sta kaida pukhat ki bajam sana pukhalawre adubo mamai thangda koina yam kana request tobdagi police ki pot lai bajing jina lai bi bajina koi maximum ki Maikei dagi yam kana pressure ama tawdana koi ngasi ki numita Chief Minister unajaraga akoi ki memorandum khara puri hai baja koi masiki chap chaba paukhum mamtang lojja ge habane ado akhoi thabak je tawda yaroi habagi order na taba maximum gi Maikei dagi thamai ba point sing du so hai ba moina thami ba point ja Maikei adom da lai ba maya private club naron yauri ba puna maching so miam gi apam ba point noi be dagi adom da koi sangjan jabane ado hai ba ko che maximum gi Maikei dagi thami ba point ja masida Chief Minister da kaidongai tawbi gani yabi ga da yabi roi tra hai ba ronglaubi gi thodok si karma kan da lotion bi gani lotion bi gadra lotion bi roi tra adagi NRC haibati census NRC tawdana census tawba yaroi haibana chingba akoi memorandum taret memorandum habati akoi kanosi point tare ni haiba kanojo dum amna sosam nambira ju yare aduga haiba jingsi daida koina amamam toina Chief Minister da madu khana rakan da CM namadi Home Minister na karai boba madu karama matam babuda tawbi gada ge habagi praja miyam jina khoisauna na mayam jina aying taibang khakdana awabna thalba aso ana misi mina mayam ama yaukhalaba posida state ki government ge Maikei dagi hore na yang soidana tawgani haidana ler kojina maram moikanda misi mina je mayam ama tholakpa ki bot ama laksale aso panna langoi janjalale hariba posida koi alternative arrangement ama tawbi waibne maramdi central forcing habati manipur gi state forcing je matik chana marang kaina leitabne chingda lo leba leitabra na hangnari ba wafam jingita maduki jaga area to me tawgada ba madu chamchaba madu state forcing kai sing marang kaina leitri bana maram warakanda koi soi dana tawgani habirakpane CM na hare je dubo tawdringai ge mara habati mapanda election ge kari ge loerga lakpa security dungai ge dorine adubo ge mark to kai gumba if Bazaje soy bangamba sokpa panma mayam tholak pe urgent cabinet fambi dona hari ba wafam ja khana birakanda bazagi laidi ba irang mayam je control tawbiu hai pa potene koi nam